ꯂꯥꯏꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯆꯥꯕꯨ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕ, ꯑꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯅꯤ꯫ ꯏꯃꯨꯡ ꯑꯃꯗ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯗ ꯍꯔꯥꯎꯅꯗꯨꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯏꯁꯩꯅꯆꯤꯡꯕ ꯀꯌꯥ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯄꯣꯛꯄ ꯃꯇꯝꯗꯗꯤ ꯀꯗꯥꯏ? ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯂꯕꯁꯨ ꯃꯁꯤꯡ ꯊꯤꯕ ꯌꯥꯅ ꯂꯩꯔꯤ꯫ ꯃꯃꯧ ꯂꯥꯛꯂꯨꯕ ꯀꯥꯟꯗ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯅꯤꯡꯉꯝꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯔꯝꯂꯕꯗꯤ ꯈꯟꯅ ꯇꯛꯁꯤ ꯁꯣꯟꯅꯗꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯂꯨꯈꯣꯏꯗꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯏ꯫ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯨꯟꯐꯝ ꯆꯥ ꯇꯟ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯨꯈꯣꯏꯁꯨ ꯐꯝꯂꯩ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯃꯧ ꯐꯪꯂꯕ ꯂꯨꯈꯣꯏꯅꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯁꯨ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯆꯥ ꯉꯥꯏꯔꯤ꯫ ꯆꯥꯎꯍꯜꯅ "ꯌꯨꯝꯗ ꯏꯃꯧꯕꯨꯗꯤ ꯆꯥ ꯂꯣꯜꯂꯝꯒꯅꯤ ꯍꯥꯏꯕ ꯄꯣꯠꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯛꯃꯤꯟꯅꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦ, ꯅꯠꯇ꯭ꯔ ꯏꯇꯥꯎ ꯂꯨꯈꯣꯏ?" "ꯍꯣꯏ ꯅꯨꯡꯉꯥꯏ, ꯑꯩꯈꯣꯏ ꯄꯨꯟꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ." ꯇꯣꯝꯆꯥꯅ "ꯏꯇꯥꯎ ꯂꯨꯈꯣꯏꯗꯤ ꯊꯣꯛꯂꯛꯇꯕꯕꯨ ꯌꯥꯔꯕꯅꯤꯗ, ꯍꯥꯏꯕꯗꯤ ꯅꯃꯧ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯕꯗ ꯄꯦꯟꯕ ꯌꯥꯔꯦ ꯍꯥꯏꯕ." ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯇꯟꯗꯨ ꯃꯈꯥꯗꯥꯡ ꯑꯣꯟꯅ ꯑꯣꯟꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏꯅꯦ, ꯇꯥ ꯂꯨꯈꯣꯏꯒꯤꯗꯤ ꯃꯃꯧ ꯑꯅꯤ ꯐꯪꯖꯔꯕꯅꯤ꯫ ꯃꯃꯧ ꯑꯍꯜꯁꯨ ꯊꯥ ꯂꯦꯞꯄꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯂꯛꯈꯤꯕ ꯃꯧ ꯑꯇꯣꯝꯕꯤꯗꯨꯁꯨ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯈꯣꯟꯗꯥ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯅꯩ꯫ ꯇꯥ ꯂꯨꯈꯣꯏꯁꯦ ꯃꯔꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯀꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ." ꯆꯥꯎꯍꯜꯅ "ꯑꯣꯏꯔꯕꯅꯤ ꯑꯣꯏꯔꯕꯅꯤ, ꯑꯩꯒꯤ ꯏꯇꯥꯎꯁꯤꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯌꯥꯝ ꯐꯔꯤ꯫ ꯈꯔ ꯂꯩꯔꯒ ꯇꯣꯉꯥꯟ ꯆꯥꯒꯦ ꯍꯥꯏꯔꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯊꯟꯇꯅꯤ꯫ ꯑꯗꯨꯅ ꯃꯣꯏꯅ ꯌꯥꯅꯕ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯆꯪꯖꯐꯝ ꯂꯩꯔꯣꯏꯗꯧꯔꯤꯅꯤ꯫ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯧꯒꯤ ꯑꯣꯏꯈ꯭ꯔꯦ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤꯀꯣ꯫ ꯊꯥꯏꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯂꯛꯅꯔꯛꯄꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯁꯥꯎꯔꯒ ꯏꯆꯥꯗꯤ ꯃꯧꯅ ꯉꯝꯍꯜꯂꯣꯏ ꯀꯥꯏꯅ ꯈꯨꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯈꯔ ꯍꯪꯕꯗ ꯂꯩꯇꯦꯅ ꯃꯥꯡꯊꯔꯦ꯫ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ." ꯂꯨꯈꯣꯏꯅ "ꯇꯟꯗꯣ ꯍꯧꯕ ꯂꯣꯏꯔꯕꯗꯤ ꯑꯍꯧꯕꯈꯩꯗꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣꯅꯦ, ꯆꯥꯒꯗꯣ ꯍꯩꯔꯛꯑꯣ꯫ ꯑꯌꯨꯛ ꯑꯣꯏꯕꯅ ꯀꯔꯤꯅꯣ ꯄꯨꯛꯁꯤ ꯏꯍꯥꯡ ꯍꯥꯡꯉꯤ." ꯂꯨꯈꯣꯏꯅ ꯋꯥ ꯃꯔꯛ ꯊꯠꯂꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯋꯥꯔꯤꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯣꯏꯅ ꯁꯥꯟꯅꯈꯤ꯫ ꯆꯥ ꯇꯟꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯂꯨꯈꯣꯏ ꯇꯞꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ "ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯍꯥꯏꯅꯔꯤ꯫ ꯏꯃꯧ ꯑꯅꯤ ꯂꯩꯔꯦ ꯀꯥꯏ ꯑꯌꯨꯛꯇ ꯆꯥ ꯊꯛꯄ ꯐꯪꯕ ꯑꯩ ꯉꯔꯥꯡ ꯆꯥꯛ ꯆꯥꯗꯕꯒꯤ ꯁꯤꯒꯤ ꯇꯧꯔꯤꯁꯦ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯫ ꯇꯣꯉꯥꯟ ꯄꯤꯖꯗꯧꯗꯨꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯞꯊꯅꯕ ꯂꯝꯗꯨ ꯂꯩꯇ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯗꯧꯔꯤ ꯂꯨꯈꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯄꯣꯛꯑꯦ ꯍꯥꯏꯗꯅ ꯃꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯧꯈ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛꯇ ꯄꯥꯝꯃꯨꯔꯦ꯫ ꯁꯦꯜꯁꯤꯡꯗꯨ ꯇꯨꯡꯁꯤꯜꯂꯒ ꯃꯃꯥ ꯏꯕꯥꯅꯤꯒꯤ ꯊꯝꯂꯝꯂꯕꯗꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯗꯧꯅꯤ." ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ "ꯀꯔꯤꯅꯣ ꯃꯃꯥ, ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯏ ꯇꯩꯒꯅꯨ ꯅꯈ꯭ꯋꯥꯡ ꯅꯥꯅꯤ ꯍꯥꯏꯔꯒ ꯑꯅꯝ ꯀꯜꯂꯒ ꯁꯨꯝ ꯇꯩꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯧ ꯑꯅꯤ ꯂꯩꯔꯤꯁꯦ ꯇꯧꯍꯟꯕ ꯌꯥꯗꯕ꯭ꯔꯣ?" "ꯃꯧ ꯑꯅꯤꯁꯦ ꯉꯥꯏꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯅ ꯑꯣꯏꯅ ꯇꯧꯖꯕꯅ ꯐꯔꯦ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦ꯫ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯅ ꯇꯨꯃꯤꯟꯅ ꯇꯧꯕꯁꯤꯅ ꯐꯔꯦ ꯃꯄꯥ." "ꯍꯩ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅꯅꯦ ꯅꯃꯧ ꯑꯅꯤꯁꯤꯅ ꯇꯟꯖꯟꯕ ꯍꯦꯜꯂꯤꯁꯦ ꯀꯣ꯫ ꯅꯧꯔꯤꯉꯩꯗ ꯈꯔ ꯂꯥꯛꯍꯧꯗꯧꯗꯣ ꯂꯨꯅ ꯇꯧꯔꯤꯅꯦꯗꯅ ꯀꯤꯊꯣꯛꯈꯜꯂꯦ꯫ ꯐꯖꯔꯦꯅꯦ." ꯊꯦꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯋꯥꯏ ꯇꯩꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯔꯥꯙꯥꯗꯨ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯂꯒ ꯃꯈꯨꯗꯨ ꯇꯤꯡꯊꯣꯛꯂꯒ ꯇꯤꯡꯂꯤ ꯌꯥꯡꯂꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯝꯂꯒ ꯄꯩꯌꯥ ꯏꯠꯂꯤꯕ ꯃꯀꯨꯗꯤ ꯃꯃꯧꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯥꯏꯊꯣꯡꯗꯨ ꯁꯨꯠꯏ꯫ "ꯋꯥꯏꯁꯤ ꯇꯩꯔꯤꯅꯦꯅ ꯇꯩꯔꯗꯤ ꯗꯨꯛꯁꯨ ꯊꯥꯔꯝꯕ ꯌꯥꯕꯁꯦ ꯑꯩ ꯑꯃꯨꯛ ꯉꯥꯏꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯏꯀꯨꯕꯣꯛꯅꯦꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯧꯕ ꯇꯟꯖꯩ ꯑꯋꯣꯏꯕ꯫ ꯃꯃꯥꯏ ꯑꯈꯣꯏꯕꯁꯦ ꯁꯨꯛ ꯇꯧꯈꯤꯗ ꯍꯥꯟꯅ ꯇꯧꯕ ꯂꯩꯔꯗꯅꯤ." ꯊꯦꯝꯕꯤ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯃꯧ ꯑꯇꯣꯝꯕꯤ ꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥꯡꯒꯣꯜ ꯃꯁꯤꯗ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯧꯒꯠꯂꯛꯑꯗꯤ ꯏꯔꯨꯖ ꯃꯥꯏꯊꯗꯅ ꯇꯧꯔꯨꯔꯣ꯫ ꯌꯥꯍꯧꯗꯣ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯜꯂꯣ, ꯁꯤꯗ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤ." "ꯑꯩꯁꯨ ꯇꯧꯔꯤꯗꯨꯗꯤ ꯏꯃꯥ꯫ ꯏꯆꯦꯅ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯁ꯭ꯋꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯁꯤꯡꯖꯟꯅꯔꯒ ꯆꯠꯄꯗꯨꯗꯗꯤ ꯀꯩꯁꯨꯝ ꯉꯥꯡꯗꯦ꯫ ꯑꯗꯨꯒ ꯑꯩ ꯎꯕꯗ ꯉꯥꯡꯗꯧꯒꯤ ꯍꯥꯟꯅ ꯇꯧꯔꯒ ꯂꯩ."
Hai, mau atombi imau haldi masa wai sangjisidi tha kuijibagi saba thakpa yadaduna wana leiribasida thabak tawo na mo hai kidro hayengwai nangi dasu mana mateng pangjasani tawbirani soijre chimaki mabuk jil matane hauji aina kanthi thokna mateng pangasune aigida kausna khidawba mi dani imasu leiribanina isigi awat apado khare yengsinbiro aidi sigumasi tawjibanina kaya khanjaje isedana henasu khanjabanina noi masena dum tawbadi yaidana aina sa ising thongbodo oina leizarage masa nupani suri haridi yumse tongana saramudana tongana sajasu lamsikita pakhalam adudi nati wayam ngangdingdi dai Radha isau langlaga iruzaba sangki thembi mamauge asigumma maongsi ahanbu uba nattabanina sauninglabasu phathaduna tumin hangamanduna lei Lukhoidi oiraroi haibagumna makoktu tapna haiduna masagi mathauda mai onsili mau ahal thadoidu phamungda tumli magi nupa bijoisu hawgalaktuna mamai mitaba thokre thadoi sungi hak leiraga hawgalaklaga mamai mamitu tathoi aduga sakumda sanglakpada Radhana chak thongduna leibaduda tapna kauri Radha isi samput khara saningi ataidi kaisumda saningdi Champut put payaba kari lege yengo leitragana ima hoida hairaga amta phutluba ngai khodam taisi ngak lairadi hanuba hanubi ani se chak loidriba na swai se suru suru nairarani aduna sa insang se han loisinki isidi saksu saba yadabanina champuto konna phutki chak han loisinki yaidana koije narangsu nangni imaga khatnari ne na chak thomdre ichiri puksi hang hang bodong na taw aduna chak thangali kanduda nakanara kainomta yaisilaga haipet phut chapu thangdara kanda amuk thangalaga ngaktang phutpada adumulan isesu nasangam dedi hai mingonda thauda badi othokna country chakhumse tonga na leirambadi si thoksara moidom aisu nakhoi gi nabukto thanna ba amagi su thabak chatpa nangna bu hotnari dana isegi samputto phutloi haibasu nate ngak ngaibada sirada basibu mangai bigri takladan haina daban Kari watano Radha nangidudi aibo nongoda kari kaikrage ingna tapna inawaina kauraga aisu phajana haijaridana sida nangna asuk yamna phingala ise kay hainingino tawnu ko adugumba tawnu laiminabada nungairoidaba thabak tawgan chakhumda aikhoi su tonganinglibani ingkholsu noi aikhoi luhongbada khara makhagi satkhraban yana ba khara laiminaraga loi Radha phamlambadagi hawgalaklaga thadoigi manakta changlaklaga nati Kamaina aikhoina yanaba leiminadoise ha kamaina noba ise sumda khalaga yengbiu kamaina noba aikhoina puna leidoise yum amada mawani suna puna leiminaba yani kaina khanbibra madu oithoknaroidabani phana phaba mi oisana sidi sukya yaro adu oiragana noisu nasana hotnaraga sel talo ingkhol ama leiba ngamnaba tungsinjar adu oiradi nakhoina thanta nungaina leiba yaredana aikhoidi ahalni aduna yumsda leini aduga sakhumsisu aigi oideba nangna hongdok ninglabasu hongdoko masida wa makhayam tanaroisi aisu kaidawrugabano sum hadoklaga lebisida nangna isa thakkaba ngamni kaina khanbadudi tarukan isa nungaijadrasu mi makhatnaba ngambagi pangaldu lei pangal kanbi chebu nasanadoi sarupudi iruja thoklaga chaising thongbasa mateng khara pangbigadra mi khatnabadi ngamni hai thabak taw haradi nasado khangson son tharangani yare Radha wa makha taranu isani nungai taban nakhona wado tahalanu khonjel nina khara phajabo erdi phai kwaki makhol na bu hina phajakre kande champutu phutna bataw nangi matam la kanda su ain sumai tawradi nang su nungai ro aduna ne sugum matamda awam khara khangnasi nupi masen ngakta ni kaidawrage chaktu sathong ain hakpo tharuki asi hairam laga thadoidu chakhumdagi thokre Radha masado sau lauraga chak thongliba domda mai onsinki masindasu murum suwani hai hayengwai aina thale bakpa kanda aina otpu khu atto yengoba haisu magi matamse gerokani khanlaga kha chiklaga thabak tarobagi wan khangni nangsu aina mu taropdo ngayoba nang thadoi magi ka da sangaklaga phamnaba tharibadu da phamthai mapurebasu mamai mamik taba loiraga ka da sanglei magi nupi na paithoktuna phamlaga leibaduda manakta sanglaktuna hanglei kedoragi pairaga mudarisina kedorage haibne opukse kemta yaudre chakki chaba yadrena champut khra putlona hairuban atombisina chak thongba loiraga phutke chak hana thongkige
ꯁꯣꯝꯗ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯇꯧꯁꯤꯟꯅꯔꯤꯕꯣꯏ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯉꯣꯟꯗꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤ ꯑꯩ ꯐꯥꯒꯤꯗꯒꯤ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯏ ꯑꯁ ꯌꯥꯔꯦ ꯁꯤꯝꯇ ꯇꯞꯊꯈꯣ ꯅꯪ ꯁꯤꯃ ꯐꯤꯡꯒꯠꯈꯤꯕꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤꯡ ꯈꯔ ꯀꯟꯕꯁꯨ ꯃꯥꯜꯂꯤ ꯅꯠꯇꯦ ꯀꯜꯂꯤꯅꯦ ꯃꯥꯁꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯩꯝꯇ ꯈꯪꯖꯅꯗ꯭ꯔꯤꯁꯦ ꯊꯑꯣꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯕ ꯃꯥꯒꯤꯁꯦ ꯅꯨꯄꯥ ꯅꯪꯁꯨ ꯊꯕꯛꯇꯣ ꯀꯟꯅ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯨ ꯑꯩ ꯁꯨꯝꯇ ꯇꯨꯡꯁꯟꯒꯦ ꯀꯣꯟꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯝ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯀꯗꯥꯏꯗꯒꯤ ꯂꯝ ꯂꯩꯕꯒ ꯉꯝꯕꯅꯣꯗ ꯅꯨꯄꯤ ꯑꯩꯒꯤ ꯊꯕꯛ ꯃꯇꯥꯁꯤꯒ ꯑꯋꯥꯠꯄ ꯃꯌꯥꯝꯁꯤ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗ ꯇꯨꯡꯁꯤꯟꯕ ꯉꯝꯕ ꯑꯩ ꯑꯣꯏꯔꯣꯏ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯅꯠꯇꯦ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣꯕ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯉꯝꯅꯕ ꯇꯧ ꯌꯨꯝꯁꯤꯗ ꯄꯨꯂꯞ ꯅꯝꯖꯜꯂꯒ ꯂꯩꯃꯤꯟꯅꯕꯗꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯍꯣꯡꯗꯣꯛꯈꯤꯅꯕ ꯇꯛꯁꯤꯜꯂꯨ ꯏꯕꯥꯅꯤꯅ ꯑꯍꯜꯅꯤ ꯌꯨꯝꯁꯤꯗ ꯂꯩꯍꯧꯅꯕ ꯑꯩꯅꯁꯨ ꯏꯅꯥꯎꯗ ꯍꯥꯏꯔꯝꯕꯅꯤ ꯃꯥꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯖꯔꯝꯁꯅꯤ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯧꯗꯣꯛꯂꯨꯈꯤꯅꯨꯀꯣ ꯏꯃꯨꯡꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤꯕ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯂꯤꯕ ꯁꯦꯟꯌꯥꯝꯗꯣ ꯅꯪ ꯁꯨꯝꯗ ꯈꯜꯂꯒ ꯌꯦꯡꯉꯨꯗꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯅ ꯈꯔ ꯍꯩꯁꯤꯡꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯥꯆꯥꯎ ꯂꯪꯖꯥꯎ ꯂꯥꯡꯗꯅ ꯁꯦꯜ ꯇꯞ ꯇꯥꯈꯩ ꯍꯩꯖꯤꯜꯂꯛꯏ ꯑꯩꯁꯨ ꯉꯥꯏ ꯏꯅꯥꯎ ꯅꯨꯄꯥꯒꯤꯁꯨ ꯃꯉꯥꯏ ꯑꯗꯨꯗꯗꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕ ꯇꯥꯕ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯂꯩꯕꯕꯣ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗꯅꯣꯃ ꯂꯩꯅꯕ ꯍꯥꯏꯌꯨ ꯍꯥꯏꯁꯤꯅꯤ ꯏꯅꯥꯎ ꯅꯨꯄꯤꯅꯤꯅ ꯋꯥꯈꯜ ꯆꯥꯟꯅꯗꯕꯤ ꯑꯃ ꯂꯩꯃꯤꯟꯅꯗꯅ ꯑꯩꯁꯦ ꯃꯤꯔꯣꯟꯐꯝ ꯈꯪꯗ꯭ꯔꯤ ꯌꯥꯔꯦꯕ ꯅꯨꯄꯤ ꯅꯪꯁꯨ ꯌꯥꯔꯣꯏ ꯈꯪꯅ ꯋꯥꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯉꯥꯡꯉꯦ ꯑꯣꯏꯕ ꯈꯔ ꯂꯩꯔꯒ ꯃꯣꯏꯁꯨ ꯍꯣꯡꯗꯣꯛꯆꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯋꯥꯅꯔꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯄ ꯌꯥꯈꯤꯕ ꯐꯔꯦ ꯁꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯆꯝꯐꯨꯠ ꯆꯥꯅꯕ ꯊꯕꯤ ꯈꯔ ꯂꯩꯔꯨꯁꯨ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯂꯩꯔꯨꯔꯣ ꯍꯜꯂꯛꯑꯒ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯣꯏꯅ ꯆꯝꯐꯨꯠꯇꯣ ꯑꯝꯇ ꯐꯨꯠꯂꯣ ꯃꯣꯏꯅ ꯇꯧꯕꯒ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯔꯥꯙꯥꯅ ꯑꯗꯨꯝ ꯇꯧꯖꯅꯤꯗ ꯑꯩ ꯍꯥꯏꯔꯝꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯐꯠ ꯂꯩꯔꯨꯒꯦ ꯀꯨꯏꯔꯣꯏ ꯃꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯊꯦꯝꯕꯤꯁꯨ ꯍꯪꯒꯥꯝ ꯃꯟꯕ ꯂꯣꯏꯔꯒ ꯆꯥꯝꯊꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯊꯝꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯐꯝꯂꯛꯏ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯇꯨ ꯄꯣꯂꯥꯡꯁꯤ ꯌꯥꯎꯔꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯊꯣꯡꯗꯣꯏꯅꯤ ꯁꯤ ꯉꯥꯌꯥꯝꯁꯦ ꯍꯥꯎꯕꯅ ꯈꯨꯕꯤꯒꯁꯤ ꯈꯥꯏꯅꯗꯣꯏꯅꯤ ꯑꯁ ꯍꯪꯒꯥꯝꯁꯤ ꯈꯛ ꯊꯣꯡꯗꯣꯏꯕ ꯑꯇꯩ ꯆꯥꯅꯕ ꯀꯩꯝ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯀꯔꯤ ꯂꯩꯗꯅ ꯌꯥꯎꯗꯣꯔꯤꯒꯦ ꯆꯥꯛꯈꯨꯝꯁꯨ ꯄꯨꯟꯅ ꯆꯥꯕꯅꯤꯅ ꯏꯇꯩꯍꯣꯏ ꯏꯆꯦꯍꯣꯏꯁꯨ ꯑꯍꯥꯎꯕ ꯂꯩꯅꯕꯗꯤ ꯁꯦꯜ ꯀꯩꯁꯨ ꯈꯥꯏꯗꯣꯔꯛꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯥꯏꯗꯣꯛꯂꯔꯣꯏꯁꯤ ꯅꯨꯄꯥ ꯅꯪꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤꯅ ꯍꯦꯛꯇ ꯂꯩꯁꯤꯜꯂꯦ ꯑꯩꯗꯤꯅꯦ ꯑꯍꯥꯎꯕ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯤ ꯑꯗꯨꯅ ꯂꯩꯔꯤꯅꯤ ꯑꯗꯣ ꯁꯥ ꯊꯣꯡꯕꯔ ꯑꯉꯧꯕꯔ ꯀꯩꯅꯣ ꯈꯔ ꯂꯩꯔꯨꯒꯦ ꯏꯕꯥꯅꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯥꯛꯁꯨ ꯆꯥꯔꯁꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯃꯌꯥꯝ ꯆꯥꯕ ꯐꯪꯂꯅꯤꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅꯁꯨ ꯏꯁꯧ ꯂꯥꯡꯉꯔꯣꯏ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗ ꯑꯗꯨꯝꯕ ꯑꯩꯅ ꯌꯥꯅꯕ ꯋꯥꯈꯜꯁꯤꯡꯗꯣ ꯈꯪꯒꯗꯧꯕ ꯈꯪꯉꯤꯗꯅ ꯍꯣꯏ ꯈꯪꯉꯅꯤꯌꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯑꯗꯣ ꯑꯩ ꯊꯣꯛꯈꯤꯒꯦꯀꯣ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯏꯕꯥꯅꯤꯒꯤ ꯁꯔꯨꯛꯇꯣ ꯍꯥꯟꯅ ꯄꯨꯁꯤꯜꯂꯒ ꯊꯝꯃꯨ ꯊꯣꯏ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈꯤꯕꯗꯨꯗ ꯃꯥꯡꯒꯣꯜꯗ ꯐꯝꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯑꯃꯁꯤꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦꯅꯦꯍꯦ ꯃꯇꯨ ꯆꯥꯕ ꯌꯥꯅꯕ ꯑꯍꯥꯎꯕ ꯂꯩꯕ ꯊꯣꯛꯅꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯊꯣꯛꯇꯕꯅꯤꯅ ꯊꯣꯡꯂꯝꯂꯤꯕꯗꯨ ꯍꯥꯎꯏꯅ ꯑꯗꯨꯝ ꯆꯥꯕ ꯇꯥꯕꯅꯤ ꯏꯆꯥ ꯅꯨꯄꯥꯒ ꯄꯥꯝꯖꯔꯛꯇ꯭ꯔꯦꯗ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯑꯦꯗꯅ ꯍꯔꯥꯎꯗꯅ ꯏꯁꯩꯕꯨ ꯇꯧꯕꯋꯣ ꯁꯨꯃꯥꯡ ꯀꯨꯝꯍꯩꯕꯨ ꯇꯧꯕꯋꯣ ꯏꯃꯥ ꯏꯄꯦꯝꯃ ꯁꯦꯜ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯔꯦ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯀꯜꯂꯛꯈ꯭ꯔꯦ ꯌꯥꯝ ꯀꯜꯂꯛꯈ꯭ꯔꯦ ꯀꯜꯂꯛꯅꯤ ꯅꯪꯅꯕꯨ ꯂꯥꯏ ꯌꯥꯎꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯜꯂꯛꯍꯟꯗꯣꯏꯅꯤ ꯏꯆꯥ nupā ꯉꯥꯛꯇ ꯄꯣꯛꯂꯒ ꯃꯤꯅ ꯍꯦꯟꯖꯤꯟꯕꯁꯨ ꯉꯝꯃꯣꯏꯗꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯑꯅꯤꯁꯨꯕꯁꯤ ꯅꯨꯄꯤ ꯑꯣꯏꯖꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯈꯤꯕꯗꯣ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯛꯏꯁꯤꯕꯣ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅꯀꯣ ꯍꯥꯟꯅꯒꯤ ꯋꯥꯔꯤꯒ ꯑꯝꯇ ꯄꯨꯁꯤꯟꯕꯤꯔꯛꯈꯤꯅꯨ ꯑꯩ ꯄ꯭ꯔꯥꯟꯁꯦ ꯌꯥꯝ ꯆꯥꯏꯕꯖꯥꯠꯅꯤ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯑꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯤ ꯈꯜꯂꯨꯔꯒ ꯑꯅꯤꯃꯛꯄꯨ ꯅꯨꯄꯤꯅ ꯂꯣꯏ ꯉꯝꯈꯤꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤꯅꯦꯗꯅ ꯁꯦꯜꯀꯥꯁꯦ ꯈꯖꯤꯛꯇ ꯐꯥꯎ ꯈꯥꯏꯗꯣꯛꯅꯤꯡꯗꯕ ꯑꯩꯈꯣꯏꯅ ꯄꯤꯛꯏꯀꯥꯟꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯌꯣꯛꯂꯛꯂꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯥꯟ ꯆꯥꯅ ꯔꯥꯙꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯒꯤ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯉꯔꯥꯡꯁꯨ ꯆꯥꯗꯕꯅꯤꯅ ꯂꯥꯝꯃꯅ ꯂꯣꯏꯅꯔꯝꯃꯅꯤ ꯆꯥꯊꯣꯛꯄꯤꯔꯣ ꯂꯥꯛꯑꯣ ꯑꯣ ꯏꯆꯦꯒꯤ ꯆꯝꯐꯨꯠꯇꯣ ꯍꯪꯒꯥꯝ ꯄꯦꯔꯦ ꯑꯣꯏꯅ ꯐꯨꯠꯂꯦ ꯀꯥꯗ ꯄꯨꯁꯤꯟꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯥꯗꯣꯏ ꯔꯥꯙꯥꯒꯤ ꯈꯣꯟꯗꯥꯗꯨ ꯇꯥꯕꯗ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯅꯁꯨ ꯔꯥꯁꯤ ꯈꯪꯈ꯭ꯔꯦꯗ ꯀꯣꯕꯤꯁꯨ ꯂꯩꯍꯧꯔꯤꯗꯣ ꯐꯨꯠꯇꯈꯩ ꯍꯪꯒꯥꯝ ꯄꯦꯔꯦ ꯑꯣꯏꯅ ꯐꯨꯠꯂꯤ ꯑꯉꯛꯄ ꯉꯥꯛꯇꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤ ꯃꯤꯁꯤꯡꯁꯦ ꯏꯅꯥꯎ ꯑꯩ ꯍꯪꯒꯠ ꯍꯟꯗꯥ ꯊꯣꯛꯄꯗꯣ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯔꯦ ꯅꯪꯅ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯝꯇ ꯄꯨꯁꯤꯜꯂꯛꯑꯝꯃꯣ ꯔꯥꯙꯥ ꯃꯁꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯇꯦꯡꯀꯣꯠ ꯑꯃꯗ ꯆꯝꯐꯨꯠꯇꯣ ꯍꯥꯞꯄꯤ ꯆꯝꯐꯨꯠ ꯌꯥꯎꯕ ꯇꯦꯡꯀꯣꯠꯇꯨ ꯄꯥꯏꯔꯒ ꯊꯥꯗꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯄꯤꯔꯛꯏ ꯊꯥꯗꯣꯏ
ꯃꯃꯤꯠꯇꯨꯅ ꯔꯥꯙꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯤꯔꯛꯂꯤꯕ ꯇꯦꯡꯀꯣꯠꯇꯨ ꯆꯦꯠꯅ ꯄꯥꯏꯗ ꯈꯖꯤꯛ ꯄꯥꯏ ꯔꯥꯙꯥꯁꯨ ꯆꯦꯠꯅ ꯄꯥꯏꯈ꯭ꯔꯕꯣꯏ ꯅꯤꯡꯗꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯇꯦꯡꯀꯣꯠꯇꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯆꯝꯐꯨꯠꯇꯨ ꯂꯣꯏꯅ ꯍꯩꯗꯣꯛꯏ ꯑꯁ ꯀꯩꯅꯣ ꯏꯅꯥꯎ ꯄꯤꯖꯅꯤꯡꯗ꯭ꯔꯒ ꯄꯤꯖꯅꯤꯡꯗꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯩ ꯁꯥꯔꯦꯁꯦ ꯑꯩ ꯍꯩꯗꯣꯛꯑꯦꯕ ꯉꯁꯥꯏꯗꯒꯤ ꯄꯨꯛꯁꯤ ꯀꯩꯝ ꯌꯥꯎꯗꯦ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯊꯑꯣꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯕ ꯑꯩꯗꯤ ꯏꯆꯦꯅ ꯐꯖꯅ ꯄꯥꯏꯔꯕꯣꯏ ꯅꯤꯡꯗꯅ ꯊꯥꯗꯣꯛꯄꯅꯤ ꯅꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯕ ꯍꯩꯇ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯄꯣꯠ ꯂꯧꯔꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥ ꯃꯊꯛ ꯊꯪꯕ ꯌꯥꯅꯕ ꯀꯥꯁꯨ ꯇꯧꯔꯤ ꯅꯪ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯥ ꯅꯊꯛꯀꯤ ꯑꯍꯜꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯣ ꯍꯥꯏꯗꯅ ꯀꯅꯥꯅ ꯇꯝꯕꯤꯒꯦ ꯅꯌꯨꯝꯗꯒꯤ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯆꯦꯗꯤ ꯌꯨꯝꯗꯒꯤ ꯌꯥꯝ ꯇꯥꯛꯄꯤꯔꯛꯄꯗꯨꯅꯔꯣ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯁꯛ ꯁꯛ ꯍꯧꯕꯤꯔꯤꯁꯦ ꯊꯥꯗꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯃꯅꯤꯁꯨ ꯀꯥꯗ ꯆꯪꯂꯛꯏ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯨ ꯐꯥꯎ ꯇꯥꯔꯤ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯔꯥꯙꯥ ꯃꯀꯣꯛꯇꯨ ꯈꯨꯝꯂꯒ ꯊꯣꯛꯈꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯇꯩ ꯏꯆꯦꯁꯦ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯄꯣꯠ ꯆꯦꯠꯅ ꯄꯥꯏꯕ ꯍꯩꯇ꯭ꯔꯤ ꯃꯥꯜꯂꯤ ꯍꯥꯟꯅ ꯍꯩꯇ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯍꯩꯅꯕ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯩꯇꯅ ꯁꯨꯝ ꯂꯩꯈ꯭ꯔꯗꯤ ꯃꯇꯨꯡ ꯌꯥꯝ ꯀꯥꯏꯔꯛꯀꯅꯤ ꯃꯁꯤ ꯇꯥꯟꯅꯔꯒ ꯃꯁꯝꯁꯦ ꯐꯣꯏꯗꯠꯂꯨꯕ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯠꯇ꯭ꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯈꯠꯅꯔꯝꯃꯤꯁꯦ ꯀꯩꯅꯣ ꯁꯤꯗ ꯍꯩꯗꯣꯛꯏꯁꯤꯅ ꯆꯝꯐꯨꯠꯂꯣ ꯍꯣꯏ ꯑꯩꯒꯤ ꯆꯝꯐꯨꯠꯅꯦ ꯍꯪꯒꯥꯝ ꯄꯦꯔꯦꯁꯤ ꯐꯨꯠꯂꯤꯕ ꯑꯩꯁꯦ ꯑꯈꯥꯕ ꯆꯥꯕ ꯌꯥꯗꯦꯁꯨ ꯈꯪꯉꯕ ꯍꯪꯒꯥꯝ ꯄꯦꯔꯦꯁꯦ ꯈꯇꯛ ꯈꯇꯛ ꯇꯧꯔꯒ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯅ ꯅꯍꯥꯟꯇꯅꯦꯕ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯁꯨ ꯇꯥꯍꯧꯔꯤꯗꯣ ꯁꯛꯇꯥꯁꯤ ꯅꯨꯡꯁꯤꯗꯗꯅ ꯑꯩꯁꯨ ꯂꯧꯕ ꯁꯥꯔꯒ ꯍꯩꯗꯣꯛꯄꯅꯤꯗꯅ ꯑꯁ ꯅꯣꯏꯁꯤꯗꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯃꯤ ꯑꯇꯩꯒꯤ ꯃꯧꯈꯩꯁꯨ ꯅꯣꯏ ꯑꯅꯤꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯕ ꯆꯠ ꯅꯪꯁꯨ ꯈꯔ ꯍꯟꯕ ꯌꯥꯏ ꯑꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯆꯤꯟ ꯀꯟꯕꯒ ꯉꯥꯡꯉꯨꯕꯁꯨ ꯌꯥꯗ ꯑꯩꯗꯤ ꯄꯦꯜꯂꯦ ꯁꯩꯇ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯅꯪ ꯋꯥ ꯉꯥꯡꯀꯅꯨ ꯅꯁꯛꯀꯥꯗꯣ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔ ꯆꯠꯂꯨ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯆꯥꯔꯨꯔꯣ ꯑꯩꯒꯤ ꯅꯥꯛꯇꯒ ꯆꯪꯂꯛꯑꯅꯨ ꯍꯣꯏ ꯆꯪꯉꯔꯨ ꯁꯤ ꯊꯕꯤꯁꯦ ꯁꯤꯗ ꯊꯝꯂꯝꯂꯒꯦ ꯆꯥꯅꯤꯡꯉꯀꯥꯟꯗ ꯆꯤꯛꯑꯒꯦ ꯍꯦꯛ ꯆꯥ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯧ ꯑꯅꯤ ꯑꯁꯤ ꯃꯔꯝ ꯆꯥꯗꯅ ꯄꯪꯈꯠꯇ ꯈꯠꯅꯔꯝꯃꯤ ꯔꯥꯙꯥꯁꯨ ꯃꯁꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯍꯟꯗꯦ ꯃꯆꯤꯟꯗꯨ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯃꯤ ꯊꯦꯝꯕꯤꯒ ꯂꯨꯈꯣꯏꯒꯗꯤ ꯃꯃꯧ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯂꯝꯂꯒ ꯆꯠꯅꯈꯤ ꯃꯇꯝ ꯃꯥꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ ꯊꯥꯗꯣꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯊꯥ 3 ꯁꯨꯔꯛꯂꯤ ꯃꯁꯨ ꯐꯪꯂꯕꯗ ꯂꯨꯈꯣꯏꯒ ꯊꯦꯝꯕꯤꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯙꯥꯗꯨ ꯄꯣꯠꯐꯝ ꯑꯃꯗꯒꯤ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯂꯛꯏ ꯂꯩꯀꯥꯏ ꯃꯤꯋꯥ ꯄꯥꯝꯕꯤ ꯏꯆꯟꯗꯨꯅ ꯔꯥꯙꯥꯗꯨ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯍꯪꯂꯛꯏ ꯊꯥꯗꯣꯏꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯦꯗꯥꯏꯅꯦ ꯍꯣꯏ ꯏꯆꯦ ꯏꯆꯟ ꯐꯪꯉꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯠꯅꯩ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯐꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦ ꯍꯥꯟꯅꯗꯤ ꯏꯕꯥꯅꯤꯁꯨ ꯂꯥꯛꯄ ꯀꯨꯏꯅꯗ꯭ꯔꯤꯕꯒꯤ ꯉꯛ ꯈꯔ ꯊꯦꯛꯀꯠꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯆꯦ ꯏꯆꯟ ꯃꯥꯏꯔꯦꯟ ꯈꯔ ꯆꯥꯎꯕꯁꯤꯒ ꯉꯥꯃꯨ ꯑꯌꯥꯏꯕ ꯈꯔꯁꯤꯒ ꯂꯧꯒꯦ ꯍꯣꯏ ꯑꯗꯣ ꯅꯣꯏ ꯌꯨꯝꯊꯪꯅꯕꯤ ꯏꯅꯝꯃ ꯄꯥꯛꯄꯤꯅ ꯇꯝꯂꯛꯄꯗꯗꯤ ꯊꯥꯗꯣꯏꯒ ꯅꯪꯒ ꯈꯠꯅꯕ ꯂꯦꯞꯇꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏꯗ ꯑꯗꯨꯅ ꯀꯝꯗꯧꯔꯤꯅꯣ ꯔꯥꯙꯥ ꯃꯃꯤꯠꯇꯨ ꯏꯆꯟꯗ ꯐꯠ ꯌꯦꯡꯂꯛꯏ ꯅꯣꯛꯂꯝꯕꯗꯣ ꯍꯟꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯈꯠꯅꯕꯗ ꯃꯤꯅ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯣꯏꯁꯨ ꯈꯠꯅꯅꯤꯡꯉꯒꯅ ꯈꯠꯅꯒꯦ ꯍꯥꯏꯗꯦ ꯌꯨꯝꯊꯪꯅꯕꯁꯨ ꯉꯥꯏꯔꯦ ꯂꯩꯀꯥꯏꯁꯨ ꯃꯉꯥꯏꯔꯦ ꯅꯠꯇ꯭ꯔ ꯏꯆꯦ ꯏꯆꯟ ꯍꯣꯏ ꯃꯥꯅꯦ ꯃꯧꯁꯦ ꯐꯅ ꯐꯔꯁꯨ ꯆꯥꯛꯈꯨꯝ ꯄꯨꯟꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯗꯤ ꯑꯗꯨꯝ ꯈꯠꯅꯕ ꯇꯥꯕꯅꯤ ꯔꯥꯙꯥ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗ ꯁꯥꯎꯔꯨꯅꯨ ꯁꯥꯎꯒꯦ ꯍꯥꯏꯔꯒꯅ ꯈꯠꯅꯔꯨꯅꯨ ꯁꯤꯁꯦ ꯅꯪꯒꯤ ꯄꯣꯠꯇꯣ ꯁꯤꯗ ꯂꯩꯔꯦ ꯔꯥꯙꯥ ꯁꯦꯜꯗꯨ ꯄꯤꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯌꯨꯝꯗ ꯁꯥꯎꯅ ꯒꯝ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯕꯗ ꯏꯟꯁꯥꯡꯒꯥꯗꯨ ꯆꯥꯛꯈꯨꯝꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ ꯊꯦꯝꯕꯤꯁꯨ ꯆꯪꯂꯛꯄꯗ ꯃꯃꯧꯅ ꯏꯟꯁꯥꯡ ꯂꯪꯖꯟꯈꯤꯕꯗꯨ ꯎꯍꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯇꯣꯝꯕꯤꯌꯥ ꯀꯔꯤꯅꯣ ꯅꯪꯒꯤ ꯏꯟꯁꯥꯡꯒꯗꯣ ꯂꯪꯉꯤꯗꯨꯕꯣ ꯅꯣꯏꯁꯤ ꯅꯣꯡꯃꯒꯤ ꯁꯧ ꯂꯥꯎꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯑꯣ ꯉꯝꯗ꯭ꯔꯦ ꯁꯧ ꯂꯥꯎꯗꯅꯕ ꯅꯍꯥꯟꯅ ꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯑꯦ ꯍꯥꯏꯔꯗꯤ ꯏꯪꯈꯣꯜ ꯌꯨꯝ ꯃꯆꯥ ꯈꯥꯏꯅ ꯊꯝꯗꯧꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯣ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯒꯦ ꯁꯤꯒꯤ ꯃꯔꯝꯁꯤꯗꯒꯤ ꯏꯃꯨꯡꯁꯤꯗ ꯈꯠꯅꯔꯤꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯎꯁꯤꯠꯇꯕ ꯑꯗꯨꯒ ꯃꯧ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕ ꯇꯥꯕ ꯀꯩꯗ ꯀꯥꯟꯅꯔꯤꯒꯦ ꯌꯥꯗ꯭ꯔꯦ ꯈꯪꯂꯕ ꯋꯥꯗꯨꯗ ꯅꯣꯏꯅ ꯍꯟꯖꯟ ꯍꯦꯛꯇ ꯈꯠꯅꯅꯕ ꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯇꯣꯉꯥꯟ ꯌꯥꯝ ꯆꯥꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯆꯥꯅꯔꯨꯔꯣ ꯀꯗꯥꯏꯗꯅꯣ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯅꯔꯨꯔꯣ ꯏꯁ ꯍꯥꯏꯌꯣ ꯂꯩꯅꯕ ꯃꯐꯝꯗꯣ ꯍꯥꯟꯅ ꯁꯤꯜꯂꯒ ꯈꯟꯗꯣꯛꯂꯒ ꯊꯝꯍꯧꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯕꯨꯁꯨ ꯑꯗꯨꯈꯛꯅ ꯐꯠꯇꯕꯤ ꯇꯥꯍꯟꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯈꯠꯅꯗꯕꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯃꯈꯛ ꯄꯣꯛꯄ ꯌꯥꯗ꯭ꯔꯣ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯦꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯕ ꯉꯥꯛꯇ ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯅꯕꯗ ꯂꯣꯏꯔꯦ ꯔꯥꯙꯥ ꯃꯥꯒꯤ ꯀꯥꯗ ꯉꯥꯡꯗꯅ ꯆꯪꯈꯤ ꯊꯦꯝꯕꯤ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯂꯒ ꯃꯊꯟꯇ ꯃꯄꯤ ꯇꯥꯅ ꯀꯞꯍꯧꯔꯤ
ꯊꯥꯗꯣꯏꯁꯨ ꯁꯣꯝꯗ ꯃꯥꯒꯤ ꯀꯥꯗ ꯑꯉꯥꯡ ꯅꯤꯡꯊꯥ ꯁꯤꯟꯕꯤꯔꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯦ ꯀꯣꯛ ꯆꯥꯛꯂꯒ ꯁꯣꯏꯗꯅ ꯉꯥꯎ ꯆꯠꯈꯤꯕ ꯁꯣꯏꯗ꯭ꯔꯦ ꯑꯉꯥꯡꯒꯁꯦ ꯃꯀꯣꯛꯇ ꯍꯥꯏꯒꯠꯈꯤꯗꯅ ꯉꯥꯎꯈꯤꯕ ꯇꯥꯔꯦ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯔꯤ ꯃꯈꯩ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯅꯕꯁꯦ ꯐꯈꯤꯔꯣꯏ ꯈꯔ ꯐꯔꯕ꯭ꯔꯥ ꯈꯟꯕꯅꯤ ꯑꯩꯁꯨ ꯀꯩꯁꯨ ꯈꯠꯅꯕꯗꯤ ꯍꯧꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯧꯑꯇꯣꯝꯕꯤꯅꯤꯅ ꯆꯤꯡꯒꯟꯕꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯈꯠꯅꯕꯁꯦ ꯍꯦꯛ ꯍꯧꯔꯛꯀꯅꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯇꯥꯆꯧ ꯊꯕꯛ ꯍꯜꯂꯛꯂꯒ ꯋꯥ ꯆꯞꯆꯕꯤ ꯉꯥꯡꯅꯗꯕ ꯌꯥꯔꯔꯣꯏ ꯂꯨꯈꯣꯏꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯩꯁꯨ ꯁꯨꯔꯒ ꯆꯪꯂꯛꯏ ꯊꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯄꯗꯨꯗ ꯂꯨꯈꯣꯏ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯦ ꯀꯔꯤ ꯀꯞꯄꯤꯔꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯃꯄꯥ ꯏꯕꯥꯅꯤ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤꯔ ꯃꯣꯏꯒꯤ ꯌꯨꯝ ꯂꯩꯖꯗꯕ ꯑꯍꯜ ꯃꯌꯥꯝ ꯂꯩꯅꯕ ꯃꯐꯝꯗꯨꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯕ ꯆꯠꯂꯁꯤ ꯏꯪꯈꯣꯜꯁꯤ ꯑꯅꯤ ꯊꯣꯛꯅ ꯐꯖꯅ ꯌꯦꯟꯊꯣꯛꯄꯤꯔꯝꯃꯁꯤ ꯆꯥꯎꯔꯁꯨ ꯄꯤꯛꯑꯁꯨ ꯃꯆꯥ ꯈꯥꯏꯅ ꯐꯖꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯂꯒ ꯏꯕꯥꯅꯤ ꯆꯠꯈ꯭ꯔꯁꯤ ꯍꯥ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯌꯨꯝꯁꯤꯗ ꯏꯕꯥꯅꯤ ꯂꯩꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕꯁꯤ ꯏꯅꯤꯡ ꯇꯝꯅ ꯂꯩꯕ ꯐꯪꯂꯣꯏꯗ꯭ꯔꯣ ꯃꯃꯥ ꯏꯕꯥꯅꯤꯁꯨ 이반이는 이닝 땀나 레이가다바 윰 오이람드리 무파 이사누파 아니기 인콜 사룩세 호렌 파자나 따나라가 와리 사나두나 하행막 올라가 옌톡라시 머원이나 에코이다 티나 ngang 아이 따라가 레이바 ngam실락드리 ꯐꯔꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯔꯅꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯗ ꯃꯃꯥ ꯅꯪꯅ ꯍꯔꯥꯎꯖꯈꯤꯕ ꯃꯌꯥꯝꯗꯣ ꯏꯃꯤꯠꯁꯤꯗ ꯁꯪ ꯎꯔꯛꯏꯗ ꯂꯝꯗꯝꯁꯤꯗ ꯄꯤꯕꯥ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯨ ꯑꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯏ ꯀꯥꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯤ ꯂꯨꯈꯣꯏꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯏꯪꯈꯣꯜꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯤ ꯆꯥꯎꯕ ꯄꯤꯛꯄ ꯊꯤꯗꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯂꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯁꯤꯗ ꯋꯥꯅꯔꯤꯕ ꯃꯌꯥꯝꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯔꯅꯤ ꯈꯜꯂꯤ ꯃꯧ ꯑꯅꯤꯗꯨꯗꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯛꯏ ꯔꯥꯙꯥꯅ ꯑꯗꯨꯗꯤ ꯄꯥꯕ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯄꯨꯜꯂꯔꯣꯏꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯆꯥꯛꯈꯨꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯔꯨꯛ ꯑꯣꯏꯖꯒꯦ ꯅꯧꯅ ꯑꯃꯨꯛ ꯌꯨꯝ ꯁꯥꯗꯣꯛꯄꯒꯤ ꯁꯦꯜꯒ ꯂꯩꯇꯦ ꯊꯥꯗꯣꯏꯅ ꯀꯩꯅꯣ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯑꯍꯜꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯅꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯂꯩꯗꯧꯅꯤ ꯆꯥꯛꯈꯨꯝꯁꯤꯁꯨ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯒꯗꯧꯅꯤ ꯅꯣꯏꯒꯤꯗꯤ ꯅꯧꯅ ꯌꯦꯜꯂꯛꯄ ꯏꯪꯈꯣꯜ ꯁꯔꯨꯛꯇꯨꯗ ꯐꯖꯅ ꯑꯗꯨꯝ ꯁꯥꯖꯈꯣ ꯁꯦꯜ ꯂꯩꯇ꯭ꯔꯁꯨ ꯇꯨꯡꯁꯤꯜꯂꯒ ꯑꯊꯨꯕꯗ ꯁꯥꯅꯕ ꯍꯣꯠꯅꯧ ꯑꯗꯨꯐꯥꯎ ꯉꯝꯗ꯭ꯔꯗꯤ ꯅꯣꯏꯁꯨ ꯉꯝꯃꯟꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯏꯁ ꯏꯆꯦꯒꯤꯁꯤꯗꯤ ꯋꯥꯕꯅ ꯑꯩꯈꯣꯏ ꯂꯣꯏ ꯋꯥꯎꯁꯤꯅꯤꯅꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯟꯅꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯅꯤ 이때 이나우짜니 와로이리 이치 호이나 셀마랑 까니 톡바이도 오이리 아두나 나우나 사도코 낭기 누군바 나찐 깐바두더니 이바니는 카나리세 나타끼 할나 하이레 낭레 하이라바디 뚜미네 레이비 야다브라 이타끼 할나 탕나 틸레나 아이나 뚜미네 옌가 레이오 하이로 아두디 아이디 ngamoi 아이수 힘나바 타이독 타이진 tawba taban 오 아두 오이라디 낭 타이독 방감을 옌고바 시 마삼세 삐름다 포여오게 마룸 까비 낭가 시기 캉니 라우나 까나나 ngamba노 옌나바 따리 파기파기ꯗꯒꯤ ꯑꯅꯤꯗꯨ ꯃꯁꯝ ꯐꯣꯏꯗꯠꯅꯔꯦ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯁꯨꯔꯙꯥ ꯊꯥꯗꯣꯛꯎ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯄꯥꯕꯣꯏꯁꯨ ꯂꯩꯔꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯁꯤꯗ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯆꯤꯡꯊꯣꯛꯎ ꯀꯩꯗꯧꯔꯒꯦ ꯃꯧ ꯑꯅꯤꯁꯦ ꯃꯁꯝ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯦꯅꯦ ꯊꯥꯗꯣꯏꯅ ꯑꯌꯣꯃ ꯑꯩ ꯁꯤꯔꯦ ꯍꯌꯨꯝ ꯆꯥꯕꯤ ꯁꯝꯕꯨ ꯑꯁꯨꯛ ꯀꯟꯅ ꯐꯣꯏꯕ ꯍꯧꯅꯕ꯭ꯔꯣ ꯇꯧꯉꯝꯕꯤ ꯔꯥꯙꯥꯅ ꯏꯆꯦꯁꯨ ꯑꯩꯉꯣꯟꯗ ꯁꯝꯒ ꯐꯨꯛꯇꯣꯛ ꯇꯣꯛꯀꯩ ꯐꯣꯏꯔꯤꯁꯤꯗꯤ ꯑꯩ ꯈꯪꯅ ꯐꯣꯏꯕ ꯇꯥꯍꯟꯒꯅꯨ ꯑꯐꯕꯤ ꯁꯥꯕꯤ ꯂꯥꯏꯍꯧꯔꯤ ꯃꯅꯤꯅ ꯇꯥꯔꯤꯕꯣ ꯅꯪꯕꯨ ꯅꯁꯥꯗꯣ ꯌꯥꯔꯣꯏꯃꯤ ꯀꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯃꯨꯛ ꯅꯁꯝ ꯐꯣꯏꯗꯠꯅꯔꯗꯤ ꯂꯣꯏ ꯁꯣꯛꯆꯜꯂꯅꯤ ꯊꯥꯗꯣꯛꯅꯔꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯕꯒꯦ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯔ ꯅꯣꯏꯕꯨ ꯊꯥꯗꯣꯛꯅꯔꯣꯁꯦ ꯐꯅ ꯈꯥꯝꯂꯕꯁꯨ ꯑꯅꯤꯗꯨ ꯊꯥꯗꯣꯛꯅꯗꯦ ꯊꯦꯝꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯂꯦ ꯃꯃꯧ ꯑꯅꯤꯃꯛꯀꯤ ꯃꯈꯨꯠꯇꯨ ꯍꯥꯏꯗꯣꯔꯛꯄꯗ ꯊꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯄꯥꯟꯗꯨꯅ ꯃꯅꯤꯡ ꯍꯜꯂꯛꯄꯗ ꯊꯨꯝꯖꯤꯜꯗꯨꯗ ꯃꯀꯣꯛ ꯌꯩꯁꯤꯟꯈ꯭ꯔꯦ ꯁꯥꯄꯣ ꯀꯟꯅ ꯍꯨꯝꯗꯣꯔꯛꯈꯤꯕ ꯑꯣꯏꯕꯅ ꯇꯨꯡ ꯍꯟꯕꯗꯁꯨ ꯀꯟꯅ ꯍꯟꯕꯅꯤ ꯊꯦꯝꯕꯤ ꯃꯀꯣꯛꯇꯨ ꯌꯩꯁꯤꯟꯈꯤꯕꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯃꯁꯝ ꯐꯣꯏꯅꯕ ꯈꯥꯝꯗꯣꯛꯂꯝꯕ ꯃꯣꯏꯁꯨ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯧ ꯑꯅꯤꯗꯨꯁꯨ ꯃꯁꯝ ꯐꯣꯏꯅꯕꯗꯨ ꯂꯦꯞꯂꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯂꯨꯈꯣꯏꯅ ꯃꯃꯥ ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯣ ꯃꯅꯤꯅ ꯏꯃꯥ ꯄꯥꯕꯥ ꯏꯃꯥꯒꯤ ꯀꯣꯛꯁꯦ ꯏꯗꯣꯏ ꯁꯅꯥ ꯏꯃꯥ ꯁ꯭ꯀꯨꯜꯒꯤ ꯂꯥꯌꯦꯡꯁꯪꯗ ꯑꯝꯇ ꯄꯨꯁꯤ ꯁꯤ ꯑꯩꯒꯤ ꯅꯥꯉꯟꯗ ꯊꯣꯡꯒꯠꯂꯨ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯇꯥꯁꯣ ꯏꯃꯥꯁꯦ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯊꯨꯅ ꯑꯝꯇ ꯊꯣꯡꯒꯠꯂꯨꯁꯦ
이마기 무크세 아이 빠이렇게 콩시 빠이르가 당근 야 이마 나사나 거리시 따브레 이마 ꯃꯅꯤꯗꯨ ꯃꯃꯥꯕꯨ ꯄꯣꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯁꯅꯥꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ ꯃꯧ ꯑꯅꯤꯗꯨꯁꯨ ꯃꯁꯝ ꯃꯅꯥꯏ ꯐꯥꯕ ꯃꯈꯩ ꯄꯥꯈꯠꯅ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯍꯧꯏ ꯂꯨꯈꯣꯏ ꯃꯌꯥꯏ ꯀꯥꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯊꯦꯝꯕꯤꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯛꯂꯤꯕ ꯃꯌꯥꯝꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯂꯗꯨꯅ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯛꯂꯤ ꯑꯁꯤꯔꯣ ꯏꯆꯥ ꯏꯃꯧ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯕꯨ ꯃꯁꯤꯔꯣ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ ꯑꯁꯤꯒꯤꯔꯣ ꯀꯔꯤꯒꯤꯅꯣ ꯍꯦ ꯃꯤꯑꯣꯏꯕ ꯅꯨꯄꯤꯕꯨ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄꯗ ꯍꯔꯥꯎꯅꯗ꯭ꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯉꯣꯜ ꯄꯣꯛꯂꯕꯁꯨ ꯄꯤꯕꯥ ꯄꯣꯛꯂꯕꯁꯨ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯥ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯆꯠꯅꯕꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯗ ꯀꯔꯤꯒꯤ ꯍꯔꯥꯎꯅꯗꯦ ꯅꯤꯡꯉꯣꯜꯁꯨ ꯏꯆꯥꯅꯤ ꯄꯤꯕꯥ ꯈꯛꯅꯤ ꯏꯆꯥ ꯅꯠꯇꯦ ꯋꯥꯈꯜ ꯄꯤꯛꯃꯜꯂꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯋꯥꯈꯜ ꯄꯤꯛꯃꯜꯂꯤ ꯂꯨꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯁꯥꯗꯨ ꯁꯣꯟꯕ ꯑꯣꯏꯕꯅ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯕꯗꯨꯗ ꯂꯦꯛꯊꯈꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯀꯨꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯋꯥꯈꯜ ꯂꯥꯛꯅꯕ ꯂꯥꯏꯀꯠꯅꯩ ꯈꯠꯅꯔꯝꯕ ꯃꯧ ꯑꯅꯤ ꯋꯥ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯈꯤꯗ꯭ꯔꯦ ꯃꯅꯦꯝꯁꯨ ꯂꯥꯏꯌꯦꯡꯁꯪꯗ ꯅꯥꯗꯨꯅ ꯂꯩꯔꯛꯄ ꯆꯌꯣꯜ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯃꯃꯥꯅ ꯅꯥꯗꯨꯅ ꯂꯩꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯁꯤ ꯎꯡꯗꯨꯅ ꯂꯩꯔꯤ ꯂꯨꯈꯣꯏꯁꯨ ꯃꯁꯥꯗꯨ ꯈꯪꯁꯣꯛ ꯁꯣꯛꯆꯤꯟꯈꯤ ꯊꯦꯝꯕꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯌꯨꯝꯗ ꯄꯨꯊꯔꯛꯂꯤ ꯃꯀꯣꯛꯇ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯍꯧꯒꯠꯄꯗꯤ ꯉꯝꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯔꯝꯗꯕ ꯔꯥꯙꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯔꯛꯏ ꯃꯅꯦ ꯃꯀꯨ ꯑꯅꯤꯒꯤ ꯁꯦꯕꯥꯗꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯔꯥꯙꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯛ ꯊꯣꯡꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯛꯏ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯋꯥꯈꯜ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯒꯤ ꯋꯥꯈꯜ ꯀꯔꯤꯒꯤ ꯈꯜꯂꯨꯗ꯭ꯔꯤ ꯑꯩꯁꯨ ꯏꯃꯨꯡ ꯑꯃꯒꯤ ꯅꯤꯡꯉꯣꯜꯅꯤ ꯑꯗꯨꯒ ꯏꯆꯦꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯏꯄꯥꯗꯁꯨ ꯑꯁꯨꯝꯅ ꯏꯅꯝꯃꯗꯨꯅ ꯇꯧꯕꯤꯔꯝꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯥ ꯅꯁꯥꯁꯤ ꯌꯥꯝ ꯄꯪꯂꯕꯤ ꯅꯁꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯗꯣꯏ ꯃꯆꯥꯅꯨꯄꯥꯕꯨ ꯃꯕꯨꯛ ꯄꯤꯊꯛꯂꯤ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡ ꯊꯥꯗꯣꯏꯁꯨ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥꯁꯤꯁꯨ ꯅꯨꯄꯥꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯏꯆꯥꯁꯤꯅ ꯆꯥꯎꯔꯛꯂꯒ ꯅꯨꯄꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯅꯦꯝ ꯏꯀꯨꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯦ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯋꯥꯈꯜ ꯄꯤꯛꯂꯨꯔꯤꯕ ꯆꯥꯛꯈꯨꯝ ꯇꯣꯈꯥꯏꯅ ꯂꯩꯕ ꯄꯥꯝꯂꯨꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯏꯃꯨꯡꯗ ꯃꯧ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯇꯣꯉꯥꯟꯅ ꯆꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯆꯠꯅꯕꯤ ꯑꯈꯨꯕ ꯋꯥꯈꯜ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯆꯠꯅꯕꯤꯅꯤꯀꯣ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯃꯣꯏ ꯄꯤꯛꯄꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤ ꯋꯥꯈꯜ ꯄꯤꯛꯄ ꯏꯅꯦꯝ ꯏꯀꯨꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯊꯦꯟꯈ꯭ꯔꯦꯗ ꯑꯩꯁꯦ ꯃꯅꯤꯀꯥꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯪꯉꯒ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯀꯔꯤ ꯇꯧꯔꯤ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕꯗꯨ ꯋꯥꯔꯕ꯭ꯔꯣ ꯄꯥꯕꯁꯨ ꯃꯁꯥ ꯈꯔꯗꯤ ꯐꯒꯠꯂꯕꯅꯤꯗ ꯃꯥꯅ ꯍꯦꯛ ꯐꯒꯠꯂꯛꯄꯒ ꯏꯪꯈꯣꯜ ꯌꯦꯟꯅꯕꯒꯤ ꯋꯥꯗꯣ ꯑꯩ ꯍꯧꯗꯣꯛꯂꯒꯦ ꯑꯩꯈꯣꯏ ꯁꯅꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯏꯃꯥ ꯄꯥꯕꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯊꯦꯝꯖꯤꯜꯂꯣ ꯍꯥꯏꯗꯅ ꯑꯗꯨꯅ ꯅꯪꯁꯨ ꯏꯁꯧ ꯂꯥꯡꯕ ꯈꯔ ꯂꯦꯞ ꯏꯪꯈꯣꯜ ꯌꯦꯟꯅꯔꯗꯤ ꯈꯠꯅꯕ ꯁꯥꯎꯅꯕꯁꯨ ꯈꯔ ꯍꯜꯂꯅꯤꯗ ꯃꯈꯣꯏꯅꯁꯨ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕ꯭ꯔꯥ ꯏꯃꯥꯒ ꯄꯥꯕꯒꯅ ꯃꯧ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯠꯇꯅ ꯈꯜꯂꯝꯃꯅꯤꯀꯣ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯗꯣ ꯑꯇꯦꯟꯕ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯋꯥꯈꯜ ꯑꯄꯤꯛꯄ ꯈꯜꯂꯨꯔꯤꯕ ꯆꯥꯛꯈꯨꯝ ꯑꯁꯦ ꯏꯊꯟꯇꯒꯤ ꯑꯣꯏꯅꯤꯡꯕ ꯐꯥꯎꯔꯛꯄꯗꯣ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤꯅꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯤ ꯃꯈꯣꯏ ꯇꯥꯁꯧ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯏꯃꯥ ꯄꯥꯕꯁꯨ ꯑꯩꯅ ꯅꯥꯍꯟꯕꯅꯤ ꯑꯩꯅ ꯃꯕꯨꯛ ꯊꯛꯄꯗ ꯇꯨꯝꯊꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯅꯤꯅ ꯇꯞꯅ ꯂꯧꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯤ ꯑꯗꯨꯒ ꯐꯤ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯟꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯪꯅ ꯈꯛ ꯁꯣꯏꯕ ꯅꯠꯇꯦ ꯑꯩꯁꯨ ꯃꯌꯥꯝ ꯁꯣꯏꯔꯤꯁꯤꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯗ ꯍꯟꯅ ꯌꯦꯡꯗꯈꯩ ꯂꯩꯔꯤꯕ ꯑꯩꯁꯤꯕꯨ ꯐꯩ ꯍꯥꯏꯒꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯈꯜꯂꯝꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ
Ibani punna wakal taminanadong. Aduga ima pabase nungay na tamsi. Yengu. Ibani gi isana ikoy gi pattaba kayado mataw soydana tamlakan. Tungi khalaga amadi angang singbu afaba lambida chatnanaba mama mapa oiba ibani hotnagadabani. Ado inawga sanagadi tongana sagi hairakadoi satla. Charasa moi ya pam moi su makoi gi oiba tongan wakhal leijaramgani. Sidai koina mu yetlaroisi nangsu kapano yai. Horendi koksi ina mu hairani. Nong takibagi aying manungsid gasili nasado ingangan. Angang asinani fazanam dalumhan. Makoy anidu wari kaya sanaduna masanupabu ningthana yumsinbiri. Sanasu ngazaw mapairaga chakumda sanglei. Piroldo nong na krasot kibagi kazik susoni. Sanana. Radha, isang tonglab nga layri iyayda. Imado ngasay na kay saningi hangbada nga ngawba saningi hayda na hayrakibay. Pabasu masakra pagalabanina hawa-haw pisaba yari. Kaidorage. Ipompo magamu layramisi na. Itay magamu katnariro. Tasong na ngasay engon na harakpan. Hausiki oinadi. Itay magana ko ini katnabado katnada na wari saw masusagin. Ima paba na kara pagalaganda ingkol yenabagido wari saraga yentoklasi na haibad. Ado yenaradi itay magano ini toy na katnabadaso katnararoy. Yari makata biran. Adugi saru ima pabagi ngangaw na bato tuna simlo. Moyani hana pisa krasi chakti loiraban champut suput paloy. Hausikidi nga thongba pisabado kaya nungaite. Ado na ngongthoklaga khara thambirage natraga yairaga hoirasu thamke. Kaino hai asidi khonasi kainom toida. Nan kai ngangdaba wai wataga ngangleise. Dei maganoini kaymo hainakrage. Kishum hainadi. Isi ibani wari sanadaba su yam kui. Aisu aina haikiba tawkiba mayamdo kanjaluraga yam nungaite. Isi su nungaitaba mali. Nahansu ima sa inba tuklakpada mapitay thoklaga thokli. Aikoise yam patte. Nusi sanana leiminaramba nasinanawsu minungsi wathali. Aduga imungse to khaina tanaba tumsili. Maho aikoise yam patte. Naidi phabani he tasawgi minungsi su kaisu wate. Ado nangnadi damada hele. Yar wathi ngangda leiran. Ima paba chaklamana loiramani ngadu simo thangste leiri sadando kot manakta leibani amta kharthuna simo wakal piksilamba mau anisu hangziki wakal sauthoknaraklaba mali chakhum amagidamak lam kharagidamak matha saramba munaramba singdu lepkhre laikai minasu makoigi imungna khatnaba lepkibasinasu hele makoigi thamoida kalakpa mihoba pokpa leitaba natte migi imungna nungsinana laiminaba uraga kalakpa phawba miyoisu ngasi maksu fattaba mahi kaya tamduna migi nungsinaba imungdubu awa ana tahaliba kayada ngakhraba miyoibagi wakal matam kharagi matungni thembiga lukhoigadu haugatlaga chatpa khara ngamlakle mangolda phak ama thaduna phamni masa mamausu loina kauthoklaga mamangda phamhallari dukhoina haujikti aikoi su haksang khara pharaklabanina noigi ingkhol yenthokpagidu tauba yaranida ibunga tomba awangi nang khura sahuldu kawurso maadi sigumba ingkhol othok onsingi thabak tawbanina haiban ma kawra ko onhalasi aduna pharani nahandagi haksang kan khalakpa ngaibada waraba imawani na suwana ngairamgan haujikti aikoi phareda aduna nakoi kaisum khatna hallaro haiba atomba kai tawrigi sum leptana leidi dubo chalo kawruro asauba nanaw sida pakhol sibada oiraroi aduna nangoina khara chatluruso thadoi hayomda hayom khoitaso ima pabase sumwa makha tarang leidini unta haikro manina ima baba namong nupi haldi inkolgi matangsi wari sababu yadrada sanaga magi nupi gana pamnabadi makhoigi saruktu onzaraga adum leiresani thadoidi ima pabagi siba toruga leini hairi asengmani ima namobu warobigan mamangda aina lankibasinga apangmi namongni khana ngakpiyo ayam lankre baba namobu ngakpiyo radhana je aikhoi su ingkhol yenthokpudu pamdi aikhoi anisu isi hoina pamlabadi laikhrasa ima pabadi aikhoi ga leigena khalambani adu bausikti aikhoi wakhal manarabanina ingkhol yenaba chakum tonghanbagi warise toisilasi isi amadi itaida aina ngangloidaba wa kaya ngangkibadusu ngakpiyo ima baba
ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯏꯃꯥ ꯄꯥꯕꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯃꯧꯅ ꯇꯧꯖꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯧ ꯑꯅꯤꯗꯨ ꯃꯅꯦ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯃꯅꯤꯒ ꯁꯅꯥꯒꯁꯨ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨꯝꯂꯔꯤ ngasi masa mamauna wakal honglakpasida Khembiga Lukoigadi ngakpa amadi haraubana thajadaba haibadu oiri ngaiko nakoina wakal taraklibase senglabro imadi thajaba ngamjeni nakoibo nate ima si kari haigadabano haifama makhangtre thadoina ima namoi khoibu thajabiyu nasidagi ekoi punna khatnadabida harauna leminaradoini kaigumba khatnarasu ekoina nongaina jibada phajana phamlaga wari sadoktoini Lukoina aigi isanupa aniga imau anigana asumna wakal tarakpase mangna sapman isor na khoi ya wabasi ubibaga chapmanakre ipa pele nakhoi di nasa ningol su yauna pu uko ipa di ningol ni hina pamjai nakhoi na madi biba pokpa yam pamani thaina gi wari do hausik phaw adum haiki doribro isa imogi mamang sida aiba yolibro manina Baba na pamado so aitan thungan bangam oizagi Baba gi na sunupi pi bangam oizagi ado thadoi chak thongu na tawru ai thabak ama sathokadaba halakpada nga leiraki itai nga do yai boina leibirauba nahan makoi tana su leirakpani loidori kangsoi thongbada nga yai ba thaktradi hauti kainu tasawda mu haidu nang sigiba aindum leirasu yabdubu nange dugumuda taw tasawna kaini khandorike yare ai dum leirake adugi mu ngangnaran ai thokige hanaga yam khenakre awatpa ma laibada tathok tasin tawduna khanarami Radha masa wai sangje thadoina imungi thabak pumbadu loina tawi Radha di saba thakpa yadabagi masa sona leiri manaw nupi na sana ba haidana kaithel masadagi hai leiba thoklai angur yoliba pot phamduda sangle hana pot leiduna leiramba mau amana thadoi sanglakpaduda kaurai haima thadoi kaino udaba kuirida nasaka yam phajathu ame ahawba yam sara malida hoinama ahawba khra toina sabun oiramani inia angur se khra lobjagi mauduna angur sage haibro hausikti yam silibani aigi natida ekoi radhado thalepi atai hairi saning di hai angur di yam pamna sai aduna magi khra leiba thoglaini potpham phamiduna pijau mana saning ba malai basidania khara pisau masa yam sonthakini media la yeng sang yong nariban nati thadoi noyeni bu unaba yada gum tawdai marak amadi tongan chabagi wahauda khatnaba yam toina taki nungti gi bu khatnabani noira da du su handaban hausiki masa solabanina etha sanaraman tongan chabagi wana kamdokhragi migi mamangda hairakliba waduda thadoi pinglawi aduba saudu phathaduna nokfet tawraga maududa hangle ina mohoigidi mauhum subadai hana tongan sajikanda noisu yam khanabibra hausi phau chamnadaba gumsu tawdai bema mangak haigat khraba mau atombido thaina de gyawna madi mabuk yam phalakti aikoina ne noigi dumaina laudana khatnadaba noidi samga phoida neidana aikoina mu nungda signaba adudagidi masa na tongana dum chanare isini wakraponi mau yamba kaise pamjade thadoi wari du tabada nokningba phaurakladuna makhol thokna khajik noi aduga tapna haire sigumba mau yamba kanade leminaba nungaite haibagi wakhalonse aikoi isiri naudi khandre asigumba mabuk phattabagi thau phattabu wakhal singse muthatpasu yamna pamluri aduna soikiba lanakiba mayam haidoknaduna hausikti nungsinana leiminari sakhum tonganba yum tongana sabagi wakhalsu leitri aikoi yumduda lakpa mauni mau laklaga masi manau to khaina tahanabagi thabakse pamjadri aikoina khatnaba tadabada lekai mi khradi miwa ngangnanaba leitadana moi gi phattabu wari puthoklaga ngangnabada khanharakpadagi masam phoinai haiba pausu yam tai matamni hausiki matamse chapu kairaga kwakna harawi haibaduni nam inia haidu pibiro ini suwari tabada nungaibam yawramlani hoine ini sunangi wari duda wakal si khalibani thaine khoina khalamli wakal mayam si phatiyaidan si nangi haidu silsi leire inama ai halamagi thabakra lehori thadoi wahai khra hairam laga satkri maudu ikaina thadoi bu yengduna lehowi wakal da su sauning ba phawhawi
ꯃꯥꯕꯨ ꯑꯐꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯕꯒꯤ ꯅꯠꯇꯦ, ꯃꯤꯌꯥꯝꯃꯥꯡꯗ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯕꯒꯤꯗꯃꯛꯅꯤ꯫ ꯄꯨꯛꯅꯤꯡꯗꯁꯨ ꯑꯃꯨꯛꯇꯪ ꯊꯤꯅ ꯈꯠꯅꯔꯒ ꯇꯣꯈꯥꯏ ꯇꯥꯟꯅꯔꯗꯤ ꯄꯦꯟꯅꯤ ꯍꯥꯏꯅ ꯈꯜꯍꯧꯏ꯫ ꯀꯌꯥꯗ ꯉꯛꯂꯤꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ, ꯑꯐꯕ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯗꯨ ꯈꯟꯕ ꯉꯝꯕꯒꯤ ꯋꯥꯈꯜ ꯃꯝꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯥꯗꯣꯏ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯔꯥꯙꯥꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ, ꯊꯥꯗꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ꯫ "ꯀꯩꯗꯧꯕ ꯊꯣꯛꯎꯔꯤꯅꯣ ꯅꯪꯕꯣ? ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ?" "ꯏꯕꯨꯡꯉꯣ ꯃꯆꯥꯗꯣ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯉꯥꯏꯕꯤꯔꯨꯕꯅꯤ꯫ ꯃꯥꯗꯤ ꯂꯣꯏꯔꯒ ꯁꯥꯟꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯏꯅ ꯉꯥꯏꯍꯥꯛ ꯃꯅꯤꯡꯋꯥꯏꯗ ꯐꯝꯂꯒ ꯂꯩꯔꯨꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯅꯣ! ꯉꯁꯥꯏꯅ ꯑꯩꯅ ꯊꯦꯝꯗꯣꯛꯂꯤꯀꯥꯟꯗꯅ ꯐꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯤꯅꯤ꯫ ꯂꯥꯎ ꯂꯥꯎ, ꯅꯪꯒꯤ ꯑꯪꯒꯨꯔꯗꯣ ꯑꯩꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯏꯃꯥ ꯄꯥꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ?" "ꯍꯜꯂꯛꯇ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯍꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯏꯆꯦ, ꯑꯪꯒꯨꯔꯗꯣ ꯑꯩ ꯆꯥꯝꯂꯒꯦ꯫ ꯊꯦꯡꯉꯤ, ꯏꯆꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯇꯩꯒ ꯑꯩꯈꯣꯏ ꯅꯨꯄꯥꯒꯁꯨ ꯊꯕꯛ ꯍꯜꯂꯛꯑꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯇꯧꯔꯅꯤ꯫ ꯑꯩ ꯇꯧꯖꯔꯒꯦ, ꯏꯆꯦ ꯋꯥꯔꯅꯤ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯔꯥꯙꯥ, ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯥꯟꯅ ꯈꯠꯅꯈꯤꯕꯁꯤꯡꯗꯣ ꯄꯨꯊꯣꯛꯂꯒ ꯉꯥꯡꯅꯔꯤꯕ, ꯈꯠꯅꯍꯧꯔꯤꯕꯁꯦ ꯏꯕꯥꯅꯤꯅ ꯃꯌꯥ ꯀꯨꯝꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯕꯥꯅꯤ ꯈꯠꯅꯔꯣꯏꯁꯤꯀꯣ? ꯏꯃꯨꯡ ꯑꯁꯦ ꯅꯨꯡꯁꯤꯅꯅ ꯀꯥꯏꯅꯍꯟꯗꯅ ꯊꯝꯁꯤ꯫ ꯀꯩꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯍꯥꯏꯅꯁꯤ꯫ ꯏꯆꯦꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯏꯆꯦ, ꯅꯅꯥꯎꯁꯨ ꯄꯥꯝꯗ꯭ꯔꯦ ꯃꯧ ꯂꯥꯛꯂꯒ ꯏꯃꯨꯡ ꯀꯥꯏ ꯍꯥꯏꯕꯗꯣ꯫ ꯏꯆꯦ ꯏꯕꯥꯅꯤꯅ ꯑꯔꯥꯟꯕ ꯑꯣꯏꯅ ꯎꯍꯜꯂꯁꯤ꯫ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯕꯗꯣ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯁꯥꯎꯅꯔꯣꯏꯁꯦ꯫ ꯍꯥꯟꯅ ꯈꯠꯅꯈꯤꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯏꯆꯦ ꯏꯕꯥꯅꯤꯒꯤ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕꯅꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯣꯝꯗ ꯂꯨꯈꯣꯏꯒ ꯊꯦꯝꯕꯤꯒꯗꯨ ꯂꯝꯕꯤꯗ ꯍꯜꯂꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯪꯂꯛꯏ, "ꯅꯇꯩ ꯅꯅꯥꯎ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯑꯗꯨ ꯀꯦꯅ ꯆꯠꯂꯨꯔꯤꯗꯨꯕꯣ?" "ꯏꯟꯗꯣꯟ, ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯔꯤꯅꯤ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯥ ꯂꯦꯞꯄꯤ, ꯃꯥꯒꯤꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯕꯣꯔ ꯃꯌꯥꯝ ꯅꯤꯔꯛꯏ꯫ ꯐꯩ ꯐꯩ, ꯅꯆꯥ ꯅꯃꯧ ꯐꯕ ꯀꯥꯏꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕ ꯊꯦꯝꯕꯤ꯫ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯁꯤꯔꯝꯗꯥꯏꯁꯤꯐꯥꯎ ꯑꯃꯥꯡꯕꯗ ꯑꯣꯜꯂꯒ ꯁꯤꯗꯧꯔꯤ." "ꯍꯦꯔ ꯏꯟꯗꯣꯟ, ꯑꯗꯨꯝꯅꯁꯨ ꯍꯥꯏꯕ ꯐꯠꯇꯦꯗ꯫ ꯅꯈꯣꯏꯒꯤ ꯏꯃꯧꯁꯤꯡꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯏꯟꯗꯣꯟꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯁꯅꯤ ꯀꯩꯗꯧꯒꯦ?" "ꯃꯗꯨ ꯑꯃ ꯑꯣꯏꯔꯔꯣꯏ ꯂꯨꯈꯣꯏ꯫ ꯃꯪꯂꯥꯅ ꯐꯥꯎꯕ ꯃꯗꯨꯒꯤ ꯃꯪꯗꯣ ꯃꯪꯒꯦ ꯐꯪꯂꯔꯣꯏ꯫ ꯏꯟꯗꯣꯟ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯈꯟꯖꯤꯟꯕꯗꯨꯅ ꯍꯦꯟꯅ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤꯌꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯕꯣꯛꯁꯤ ꯆꯥꯍꯧꯋꯣ꯫ ꯂꯥꯏꯗ ꯀꯠꯄ ꯀꯕꯣꯛꯅꯤ꯫ ꯃꯁꯤ ꯆꯥꯔꯒ ꯏꯟꯗꯣꯟꯒꯤ ꯍꯛꯆꯥꯡꯗꯣ ꯀꯟꯈꯠꯄ ꯑꯣꯏꯔꯣ." "ꯀꯗꯥꯏ ꯀꯗꯥꯏ, ꯏꯁꯣꯔꯗ ꯀꯠꯄ ꯀꯕꯣꯛꯁꯦ ꯆꯥꯔꯒ ꯍꯛꯆꯥꯡ ꯀꯟꯈꯠꯄ ꯑꯣꯏꯔꯒꯦꯀꯣ꯫ ꯁꯣ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ." ꯊꯦꯝꯕꯤꯒ ꯂꯨꯈꯣꯏꯒꯗꯨ ꯅꯣꯛꯂꯒ ꯆꯠꯈꯤ꯫ ꯑꯍꯜ ꯍꯅꯨꯕꯤꯗꯨ ꯄꯤꯔꯝꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯃꯧꯅ ꯆꯥꯛ ꯄꯤꯖꯔꯛꯇꯕꯒꯤ ꯃꯕꯨꯛꯇꯨꯁꯨ ꯈꯣꯡꯂꯦ꯫ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯃꯥꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯑꯊꯨꯝ ꯑꯍꯥꯎꯁꯨ ꯅꯤꯒꯦ ꯈꯟꯗ꯭ꯔꯕ ꯑꯍꯜ ꯅꯨꯄꯤꯗꯨ ꯀꯕꯣꯛꯇꯨꯗ ꯌꯦꯡ, ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯈꯨꯏꯔꯕ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯩꯊꯣꯛꯆꯩ꯫ ꯉꯁꯤꯒꯤ ꯄꯤꯛꯂꯕ ꯐꯠꯇ꯭ꯔꯕ ꯁꯃꯥꯖ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯤꯕ ꯋꯥꯈꯜ ꯄꯤꯛꯄ ꯃꯧ ꯀꯌꯥꯅ ꯃꯅꯦ ꯃꯀꯨꯕꯨ ꯏꯟꯊꯣꯛꯂꯤꯕ ꯀꯌꯥꯁꯤ ꯐꯕ ꯑꯣꯏꯔꯁꯅꯨ꯫ ꯄꯤꯛꯂ ꯋꯥꯈꯜꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯣꯜꯂꯕ ꯃꯈꯣꯏꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯅ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗꯨꯅꯁꯨ ꯃꯇꯧ ꯇꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯕ, ꯉꯁꯤ ꯅꯣꯏꯅ ꯑꯣꯠꯂꯤꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯗꯁꯨ ꯅꯣꯡꯃ ꯇꯧꯔꯛꯄ꯫ ꯇꯥꯟꯖꯥꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯃꯗꯤ ꯃꯧ ꯑꯣꯏꯕꯤ ꯀꯌꯥꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ꯫